nonglei nushina yum kai kaya humdokre miyoi ahum sire. Communist Party na laibak nga kani haribasi oithok laroi daba wafam ni haina Chief Minister Nongthomam Birena Karim nakre. Amadi BJP da vote piba tarabadi lamdam asigi yelhomi suksoi soidana mutkragani haina o navakiso na haikre. Kurumjari Times of Manipur News miyeng tabri ba pumnampo Elizabeth Taram nokchari hauji miyam da pau sandokna pizari. Ngasi ayuk pung tara rom tarakpa matamda khanghaudana sitkiba nonglei nushina maram oiraga nupi ahum lekhidre mafam kayada yum kai sarkar gi loisang amadi school kaya humdoktuna amang ata thokre laibak thiba thodok sing aduda lekhidraba nupi sing adu kakching dagi ama Churachandpur dagi anini khanghaudana silakpa akanba nonglei nushit aduna kakching waidi sanapati lekai dagi waimemcha atopaming nungsitombi chahi 43 mapuroiba lekhidraba angang cha kawi Mahak laikai aduda hotel fambani. Hotel adugi maningda hauba u pambi ama teglakpadagi ugi masana nanbadagi laikhidabani. Amaromda Churachandpur district ki T Mongjang village salaiba yum ama nonglei nushit aduna maram oiduna humdokpadagi thogdokta imungda laiba nupi ani yumgi atek akai nanbadagi laikhidabani hairi. Nonglei nushit aduna maram oiraga paleldagi kakching faubada leiba yum amasung dukan chamarom humdokre jiribam yauna mafam kayada yum kai kaya humdokre electric pole kaya tekre hairi Amaromda nonglei nushit aduna miyoi ama soktuna Jenims Hospital da laikanakre nonglei nushit aduna yumthakta leiba posak amana tarakpadagi soklaba miyoi adudi Laikhuram Barlin atokpa Sanjoy Kongpal Khaidem leikaidagini ko ki sarukhara da sokpanatana ka hena sokhibadi oikhide hairi Chinbal da khohi tairaga rajniti tauba yabanate thabak tawduna miyamgi thamoi pelhanba haibasina asengba amadi achumba rajniti gi mayek laraba khudamni Communist Party na leiba nga kani haribasi oithok laroi daba wafamni haina Chief Minister Nongthomam Birena fongdokre ngasi Uripo Khuman Them Laikai da leiba Badminton Stadium da Lok Sabha Mikhalga mari leinana pangthokiba BJP Party ki mirep oriba RK Ranjan gi public meeting aduda mahakna makha taraduna Mamangda palamba lengakna lamdam asi sel thumgi matangdasu oire afaspagi marumda chathakiba mihat mipun sing lambi thong chingtam aniki marakta khaibum tahalamba yauna tongan ba hiram kayada waroishin puraktana namsinduna thamlambadagi BJP lengakna chahi ani asida wana na hongna na leba asi semgat charakpani ngasidi Manipur khwang yorabani lupkhigadabda kuidrabani Haukiba palamba lengakna politics ki wahantho khanglamdana rajniti toramba amadi waroishin amata puraktana thamlambada leiba asi kangkhong chairibani haibada haimanba thokloi karigumba ngasi paliba BJP lengakna hariba singasi aranbani haina khudombi thinduna puthokpa tarabadi thabak tokthoke matam amada Naga People's Front Manipur gi yeknabani haina lorammi ngasidi party asina aikhoigi Manipur haina tattana Public meeting da fongdok laba matamni BJP party na telaba matamda leiba asigi yaifa thorang kaya paikhatuna lamdam asi chawkhat maikaida khumang sauksilibani ahong balak liba sida miyamna party asibu sogat piu handak su suksoi soidana amuk hana BJP na luchingba lengak laglagani miyamna basan da thajabiginu thabakta thajabiu haiki akhoi chatlarga leiraba ILP matam dugi congress khana lokho umkaba akhoi ngasi cap ki inner line permit di ha ILP chana road ngasi misi mina koi ba ban blockade awi se thom moy akoi khalong dam matam da akoi leaders ne akoi si kani moy kada ke se sukat khalong de border ni ngasi ngana ri issues ha pillar do som samdi he le Myanmar na lore ngana se 1967 ba Indira Gandhi is the Prime Minister wearing the Brahma the border agreement, India Brahma border agreement to the leaders in the
ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯗꯨ ꯃꯅꯤꯄꯨꯔ ꯅꯣꯏꯒꯤ ꯂꯝꯅꯤ ꯅꯣꯏꯒꯤ ꯉꯝꯈꯩꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯪꯕꯤꯈꯤꯗꯦꯕ ngasi madugi mai mayam na precise ngasi mission prada mayam ama hatkibagi mission prada mission ma chama sa hack encounter na hatkiya be koi kappaga lei mawa mapura na masa kaina be mayam ama huje desperate koi lei mase 1958 ke armed forces special force thamgadaba matam du da sem matam du da manipur dari madu ya be hai na law political leaders what Leibak miyamgi mahut sinduna lamdam asigi yelhomi kananaba kendrana lengakta taksingani BJP da vote piba tarabadi yelhomi suksoi soidana mutkragani ima leibaki damakta pambom tingna parliamenta yelhomi kananaba miyamgi mahut sinduna pukhatkani haiba wafam kaya taratare shuba lok sabha mikhalgi congress party ki mirep oriba ona vakisona fongdokre wafam asi ngasi thangmaiban kendragi akoibada chathakiba party campaign da paumi singda fongdokhibani Anda ki tarat suba Lok Sabha ki election si yellow mi bu kanna bagi adumba tanja mani masida BJP da Manipur ki prajana vote pi bataragadi yellow mi si muthatkani haibasi mayak sengabani Congress na ti yellow mi kangani si bi yaroi hadna mayak sengna lauthokhrabani aduga aina ngasi vote lepchage na thokcharaibase aina service tawringai matamda pangthokpa ngamhogdaba thabak kaya do ima laiba ki damta I katok jage Manipur ki leiriba naharon mayang ki damta ima ibel praja ki damta aina khangjaba haijabado ai tawjage parliament da chalaga pambom tingna ima laiba ki damta yellow mi kanabai damta ai ngangjage lepchage haina thokcharakpani haina ai mayam punamakta bauje lamtang pijari Nakalamaromda campaign aduda saruk yakiba thangmaiban kendragi MLA Khumukjam Joy Kisana constitution ki niti niyombu thoksadaba BJP party leimai asidagi maru fukna muthalasi pangthokadariba taratare shuba lok sabha mikhal asida miyamna BJP da vote pige haina khanbiganu leiba kananaba congress party da vote pibani haina khanbiyu haiba wafam kaya masu fongdokhi Parliamentary constitution thaduk chariba sri ono kisorna thangmaiban constituency da magi election campaign lakpasida thangmaiban miyam madi manipur da leiriba energy lok sabha election gi leiriba voter khudimangna congress party ne thaga chariba sri ono kisor singobu sogapiu lakliba hojik leiriba mikhal ase miyam punamangna chumnagi mikhal amoina lobiganu masi lantheng amani masigi lantheng asina aikoigi yelong missing Manipur si murkiwe aba film amasung tungi phirep Manipur kannaba phire ne lobiyu Congress party de vote pi bhaiba wakhalon natabida Manipur kannaba wafam ne han laga miyam punamangna Manipur kanba pama punamangna Congress party de vote pi haidana thamjari Janimsa angang unabada mama lekhidabagi thaudo adugi matungda haurakhiba irang aduna Janim Students Association ki mahiroi sing sokhiba amadi harassment pikhiba mioi sing matik chaba action lokhat trifauba Janims ki OPD matam kaktana thingzinkhre thogdo adugi matangda Tom TV na Janims ta chatlubada anaba layengba mioi kya laklabasu OPD thinglambana hanakhi adubu emergency di mahuksagum thabak tawramkhi Hiramsida Janims ki medical superintendent unanaba honabada mapalda chathibadagi in charge oina puramba medicine gi Head of Department Professor Dr. K. Ganachandra ga unabada mahakna haikibada angang unabada mama lekhidabadu yamna laibak thibani thogdo adugi tungda khoisaunaraba miyamna hospital asigi pochai kaya thugairamba amadi yamna maru oiba anaba puthok pusin tawriba ambulance fauba thugairamba asima laibak thibani thogdo aduda khandok naba haiduna Janimsta medical tamlibi mahiroi sing thonglaktuna khamnaba honabada mahiroi singda fauba tathi tawaina tawba phuwa yawrakpa kayadagi mahiroi kharana aso apan thoki masidagi mahiroi singna thabak lepagi khongthang lawrakpani Hiramsida ngasi director gi kada deputy MS amadi students association yauna wari sanaraba tungda hospital ama pungthing thingbabududi prajada wagani aduna emergency amadi hanadagi lairakpa routine operation da mathau tohanba haina yanakhi Numituda mahiroi singda chathakiba thawong adu chenaba singi mathakta action lokhat pinaba thamlakpa demand adugi matangda yananaba wari sanabagi thabak chathari Hauzik fawbagi OPD hangbagi fibam leitri maru oina chathariba strike asi association na chathaba oibana asengba ama khangdri adubu Janims authority na yasinanaba kana honari haiki
ꯊꯥ ꯑꯁꯤꯒꯤ 13ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯥꯎꯇꯔꯒꯤ ꯃꯤꯈꯜ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯈꯤꯗꯦ꯫ ꯕꯤꯖꯦꯄꯤ ꯑꯃꯗꯤ NPFꯅ ꯅꯝ ꯍꯥꯗꯨꯅ ꯚꯣꯇꯔꯁꯤꯡ ꯚꯣꯠ ꯊꯥꯗꯍꯟꯈꯤꯗꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯀꯌꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅ JDUꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯍꯟꯀꯥꯟꯐꯥꯎ ꯇꯥꯏꯊꯨꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯍꯞꯇꯥꯗ ꯂꯩꯕ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯍꯟꯀꯥꯟꯐꯥꯎ ꯇꯥꯏꯊꯨꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯁꯦꯒꯃꯦꯟ ꯈꯔꯗ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯚꯣꯠ ꯊꯥꯗꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ SOUꯗ ꯂꯩꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯈꯔꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗꯅ ꯚꯣꯠꯁꯤꯡ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯂꯒ ꯚꯣꯇꯔ ꯀꯝꯄꯥꯔꯠꯃꯦꯟꯇ ꯃꯤ ꯑꯃ ꯐꯝꯂꯒ ꯃꯤꯗꯨꯅ EVMꯗꯨꯗ ꯑꯗꯨꯝ ꯅꯝꯗꯨꯅ ꯂꯩꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯐꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯕꯨ ꯊꯥꯖꯕ ꯊꯝꯕꯗꯨ ꯃꯥꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯒꯨꯟꯗꯥ खरना सौगत्पा मियोइना MP सोइदना ओइखिनी मसिना डेमोक्रेसी की मसक थिहले। पांगथोकलिबा मिखल असि नियम चुमना मिखल अमदि ओइदे हाइना पेंदवा वाफम क्या फोंदोखि। पर्याना बोट थाददबा गुंडा खरना खनबा MP ओइदोरिबनि को आउटर गिसे गुंडाइजम गुंडा गी लीडर दो मणिपुर आउटर गी पीपल्स की रिप्रेजेंटेटिव ओइना दिल्ली चतौरिबनि दिल्ली सिंगना एयरपोर्ट ता ngairamo aduda ठग लीडर क्रिमिनल हाइनिंगे अदुमाइ तौरगा इंडिया कॉन्स्टिट्यूशन बु खोंगोइदुना प्रजागी हक तो मट्टुना नोंमै मचिन दोंदा नमगा नोंमै पाइबा खरा सिविल यूनिफॉर्म दा लेहलगा दंग 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 नपगा ए लीडर ने हाइना दिल्ली दा पार्लियामेंट वा ngang रुदोबनी हा अमनो पाउगी मरकथना तेन ब्रेक मतंग लग्जरी। Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruk ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khakki oiba khudongchaba sing asi lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com ब्रेक हिमतुंग दा तराम नोकचरी लाखलिबा लोक सभा की मिखल असिदा CPI की मिरे डॉक्टर M नरबु माई पाकननबा JDU न सगतख्रे असेंग बलुचिंगबा अमा ओइबगी मिरेप असिबु सगतपनी हाइना JDU मणिपुर स्टेट यूनिट की प्रेसिडेंट हनकानफाउ टाइथुलना फोंदोख्रे ngasi hata da laiba JDU की ऑफिस ता पांगथोकपा पाउगी मिफम अमदा CPI की मिरेपसु सगतले हाइना लाउथोखी पाउगी मिफम अदुदा मिरेप ओरिबा डॉक्टर M नरसु सरुक याखी प्रेसिडेंट हनकानफाउ टाइथुलना मखा ताना स्टेट असि की मियाम की असेंग बलुचिंगबा अमा खनबगी तंगाई फदबा अदु लैबदगी मिरेप असिबु सगतपनी मसिदा पार्टी मसेल अलायंस सेंबगी वा नते कांग्रेस अमदी BJP नतबा स्टेट असि की येंगलगा डॉक्टर नरबु सगतपनी हाखी मखैसे ताकपा ngang de khote haiduna ninda pira oidoba misak amoina ubasida
JDU na Dr. Narasimhabu support togani haiba sima akhoi JDU Manipur State Union lauthok chare. Paugi mifam aduda saruk yakiba Dr. M. Narana haikibada JDU na mahakpu sogot pirakpasi yamna nungai handaki mikhal mirep asi mahaki punsida khwaidaki nungai ba mikhal ama oiki miyamna hena nungsibiba yumthong khudingi mahakpu changjanaba thong launa hangduna thambiba simangna miyamna nungsibiri haina takpani miyamna nungsibiduna mai paknanaba nungsibiu haiki. Manipur Central Jail Sajiwagi ahanba batch ki oiba jail warden nupi tara nitho yauna punna miyoi chamaga kunthra mathoi ngasi passing out pi baga loinana wasak lokre. Manipur Central Jail Sajiwagi campus ta pangthokiba thoram aduda Manipur Police Additional DGP Pautinmang Dongelna chief guest oiki personnel singi march pass rally ga salami oki thoram aduda wangang leduna ADGP Dongelna ngasi passing out toraba personnel singna masagi mathau pukning changna tongnaba appeal thoki amadi hana Central Jail Sajiwada staff masing watpagi awaba mayoknaramba adu khara makhaidi koklagani haiki. Adventure Overland asunduna numit yangkai ni chupna leibak tara nipan fauduna chatkadaba Road to London haina mingthonba road expedition ama ngasi chingmerongda leiba Hotel Classic Grandagi IGAR South Major General KP Singna lamthakre expedition asida nupa taramapan amadi nupi nipana saruk yari khongchatloi sing asigi manungda khwaidagi chahi nauribi khongchatloi ama oina chahi manga khaktangai ribi bahira sanda yauri lamthakiba khongchat aduna numit yangkhaini gi manungda kilometer lising tara taruk cover togani amadi June gi tang anida England da lamthungpham oina ba pandam thamli ngasi lamthabagi thoram aduda saruk yakiba Adventure Overland gi co-founder Sanjay Mandanna khongchat asina tongan tongan ba leibak singda fauduna chatlaba matung London da lamthungpham oigani haiki. We are organizing this epic road trip. This is the third season. We will be driving from Imphal to London. It's a 50 days long journey covering around 15,000 kilometers and driving through 18 countries. We have 14 participants who are doing the entire journey from Imphal to London, and we have another 15 participants who will be joining in between somewhere in China, Stan countries and in Europe leg. Panda Yabadi Adventure Overland gi co-founder Sanjay Mandan amadi Tushar Agarwal long drive expedition da Guinness World Record ama amadi Limca Book of Record taramanga rak thangkhrabani. Secular Democratic Front na Congress Party ki mirep oriba o Navakisor da sagot lagani haina lauthokre ngasi Mahabali da leiba Trinamool Congress ki office ta pangthokiba paumi singa unaba aduda Secular Democratic Front ki convener Thokchom Inau Chana taratare shuba Lok Sabha mikhal asida BJP da vote piba haibasi Yelhomi muthatlasi haibani maram aduna Yelhomi bu ngak senduna thamba ngamgadaba Congress Party ki mirep o Navakisor da sagotnaba warepnare haiki. BJP da vote piba haibasi Yelhomi muthatsi haibaga chap manai maramaduna thanna sina Manipur kanba ngamgodoba political party karambanu haina final torakanda Congress ka punna chaminaragadi akhoi sungsoi soidana Manipur se democracy kanba ngamgani secularism sep tawba ngamgani haibagi pandamda Manipur gi Yelhomi sing kanba ngamgani haibagi pandam adudaida akhoi Secular Democratic Front na Indian National Congress ki mirep Sri Onabakesor da akoi support tawbani Indian National Congress ki mirep na yamna chawna mai pakani haibasi aikoi gi front gi full confidence ni aikoi yamna masi chama da chama akoi mai pakani haibagi sabsaba thajaba leire political party kharana masana karamada party da leiri haiba kauthoktuna BJP da leiba minasu political party leaders in the Congress the vote piu haiba adagi laikhata na BJP masada leiba minister amadasu BJP se laikhata na karani haidana social media da thagan reiba adagi Indian Nation akhoi gi BJP gi haitare BJP gi chief minister na su angang macha da ngang ga doba ani ga puri narga ju tension narga ju ani dum ta dana leiraga doba dum ba wangang praja se kaimta Hangdaba Haitaba Man Badumagi Hawong Chatarpa Sina Manipur gi Rajniti gi Itiasta Masakti Nabagi Choba Maram Ama
ꯑꯣꯏꯍꯜꯂꯦ Mami Thawan Foundation na mapung oiba thaudang lauduna ngasi Thangmaibanda leiba Cherau Chingda lamtu sengkhre Mami Thawan Foundation na lauriba thaudang adubu singtharaduna Manfit 2018 amadi Go Green gi thaumi kayasu lamtu sit sengbadu da saruk yakhi lamtu sengbadu da saruk yakhiba saknareba Manipuri filmmaker Romi Maiteina Mami Thawan na lamdam asigi amadi miyam gi yaifanaba thabak thaurang kaya paikhatuna lakli makha na su tawkhigani Loinana Cherau Ching asida kanagadaba u chara kaya thana basu thaurang tawri haiki Mamithon Foundation na malay mayam hana su kambira mabayai khoi www.mamithon.com sida su dum khoi gi kano sing Mamithon scale no su kambi gani maroina khoi gi foundation se mod manaba khoi gi mioi group kharana semjaba khoi gi foundation mani masida khoi gi film gi khoi gi industry da sense songjeri ba thomi sing aduga atop profession dagi mayam pulaga sema foundation asigi khoi aim se khoi manipur gi afaba thabak khara toisu tawge na sagi khanba khoi group amane na khoi se dum football club amusu le mayam ne film gi kangbu ball sanaba na habdo khoi amami thon team sine aduga mamangi sajibu no pamba cherau bagi khoi nongan bagi chaira mayam do senga matung de ngasi gi namu second cherau bagi khoi amu sengjeri se aduga sigi je khoi ne henam nongai jabsina mamangi khoi na first khoi initiative to penbidna haitare ado manipur gi khoi kano haitare manipur gi one and only khoi manipur university gi Manfit 2019 gi team su volunteer to bi ngasi jawbiri aduga go green manipur group sinamo khoi Instagram official page ta sumaina khoi su jawje gen har kanda punna toroga ngasi gi sitcheng gi program pangtok jaban Nakal amaromda ngasigi thauram aduda saruk yakiba Manfit 2018 gi convener Pradeep Kumar Iromna ngasi saruk yariba sidagi hauraga tungda Mami Thawan asilakpa miyam gi thabak thauram singda saruk yagani haki have the Handa is am like of Havnico, have the Manfit site, the Gizo, Kogi party, have the Asigi Mamithan to the river Potse, have the Manipur Yamna dated Oibako, have the Amonakai Mamze, Sing to people have the India government, the site, the high targazu, Manipur government site, the high targazu, Kogi, the issue of never, social issue of never. Must see have the live active Nico, one say the Yao Fang Odre, nothing say the Yao Fang Zaredo, Matan say the Zukoi, associate Togan. Kokani sima thamjaning aduga habdi masi yamna habdi live phawni ko mami thawana initiative lobiraga tawuje habdi masi tamang yam thagapa phongtok sari mayam site taisu aduman phongtok sari Chaliba tha sigi tara nipanda tampaki mafam kayada pak sana pangthokadoriba Inner Manipur Lok Sabha Mikhalga mari lainana Imphal West District Police Commando na lokhalakpa section thorang ki saruk ama oina ngasi ayuksu City Police Station ki manung chanba Thangal Bazar gi Major Khul Kalibari MG Avenue na chingba mafam singda pak sana combing operation chathakre Imphal West ki Additional SP Operations AZ Sharma gi mityeng makhada Imphal West Commando Bazar Unit team na ayupung 8 minute nifu manga dagi nipan nifu fawba chathakiba operation aduda punna miyoi chahumga humfutara masa masagi saktak che puthokhanduda masak khangdokpagi thabak chathaki maduda masagi saktak che yaudaba miyoi mapan makhatana verification chathanabagi City Police Station da sinakhi Kangleipa Communist Party KCB hi kuntra mapalak shuba mapo kumon palan thoram ngarang loop asigi headquarter training center tactical headquarter mobile unit special tax unit yauna battalion singda mapung fana pangthokre loop asigi chamaga kuntra mathoi shuba battalion da pangthokiba mapung oiba thoramda KYKL gi foreign and regional affairs secretary C Langamba amadi MFL KCP ki army chief H Ibom Chana mathang sitna chief guest amadi president oiki loinana MYL gi camp commander captain Dana MYL gi captain Tomba Suman MFL G3 ki M Robin amasung camp commander Punshibana guest of honor sing oiki Good Friday amade Easter Sunday na lakpada lamdam asida khundaminariba Christian lining chaliba singi mafamda People's War Group Marxist Center na yaifa pauzal pirakli Thauram sing asina lakpada chingmi tami aikhoi masel amana amagi asoiba aranba pumba ngakminaduna afaba maru changba khunai ama seminarasi hairakli
Arunachal Pradesh ki Lohit district ki manung chanba Tezuda ngarang numidang khanghaudana dukan kaya yauna godown sing maina tumna chakre maina chakraba dukan sing adugi manungda electronics ki dukan ani yauri amadi thongdo aduda dukan sing aduda punna leiba ilaichi aluna chingba polam kaya thamba godown su maina wairaktuna tumna chakre dukan kaya maina tumna chakre Paugi Marathana Aten Babre Matangalogzari. Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devsit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Korunganba 10th position Laistam Iboba Maitai 15th position Haubam Arvind Singh Amadi 17th position da Sagolsem Biki Singh ne Arts stream da Anisaba position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Lagliba Lok Sabha Mikhal da Adom ki Mamal Naidraba vote pu manghan biganu afawa mirep Khanbiraga matam chana lakpi raga vote thadabiyo laibag sembada saruk yaminasi Mau naha ama mangkre Chatliba thasi Taramathoigi Nungthil Pung ama makhairom taba aduaida mau naha ama mayumdagi thokhibadagi thiba khangdre Miyoi adugi maming Khetrimayum Ningol Sagosem Ongbi Rosie Chahi Kunipan Mapuroiba Sagosem Singhazit Kawi Nepra Company Makhalaikai dagini Miyoi asi fit manga wangi kuchu ngawi mamai sangi masamwi mahak hangamapal machugi fanek sekhi higok machugi furit ama litki sandal tongki Hariba miyoi asi kanagumana thengnabirabadi manak nakpa police station da pau pibiraknaba khanganjari Break matung da taram nokchari makhataba pauda Jammu amadi Kashmir gi Rajouri district ta Pakistan ki lanmi singna yanakhiba ceasefire thugaiduna ngasi ayuk angan bada Bharat ki maikaida masing yamlaba motor cell amasung nomai maru kaya kapsilakre madugi paukhum piba oina Bharat ki lanmi singna su Pakistan ki troop singi maikaida nomai kaphi thongdo aduda aso apan amasung asiana yauba leite haidi Lok Sabha Mikhal ga mari lainana hingsa gi thodok sing chatharakpa leptri Odisha gi Khurda da haukiba nomaizing numit ki numidang da masakhang daba khulai paiba sing local BJP ki luchingba ama nomaina kaptuna hatkre laikhidraba miyoi adu BJP Khurda mandal gi president ni mahaki mamingna Mangoli Jena kawi mafam adu da Bharat ki Prime Minister Narendra Modi election campaign ki damak lakadaba numit ki mangoinana thodo adu thokhiba oibana miyam da mipaiba hena pokhale Ngasi ayuk Maharashtra gi Baba Saheb Ambedkar da birth anniversary ga mari lainana pangthokpa thauram amada sinba acha athak sing charuba miyoi chamaga taret food poisoning oibadagi laikatnakre birth anniversary gi thauram aduda saruk yariba singna acha athak sing adu hek charubaga khanghaudana oba amadi kok ngauba haurakibani laikatnariba sing adugi manungda miyoi kharadi discharge tokre Police ki maikaidagi thodok thokfam da changsinduna yengbaga loinana thodok thokliba potlam sing adu test tongnabagi damak sample lokhatkre Jharkhand gi Girit district ta CRPF amasung Maoist ani gi marakta akan ba mawong da khuthok nakre thogdo aduda Maoist ki lanmi ahum CRPF ki jawan ama sire lekhidraba Maoist ki lanmi sing adudagi AK47 rifle ama nomai maru amadi pipe bomb mari phangba ngamle thogdo adugi matungda ahenba security forcing changsinduna mafam aduda pak sana thiba humba ki thabak chathakre Haukiba Thangza Numita National Investigation Agency NIA na Haukiba Kumjali Singni Taratareta Pulwama District ki Letpora da Chathakiba attack ta Chathaba CRPF ki personnel manga hatkiba thogdo aduga mari lainana Chatharikhiba case ki saruk ama oina thogdo aduda chenaribani haiba mioi manga fagatpa ngamkhre NIA gi wangangloi Irshad Ahmed Resina phongdorakpagi matung ina thogdo aduga mari lainana Nasir Ahmad Tantre amadi Sahid Hilal Andrabi Mangjongnana faraba wahang pahong chatharaba matung miyoi ahum adu fagat pangam khibani Makhoi Jesse Muhammad ki underground overground cadarni haibasu khangbangam le hairi
Loisilakpada maruoiba paw amuka na pizari. Ngasi ayok sitkiba akanba nonglay nusina yung kay kaya humdokre miyoy ahum sire. Communist Party na laibak nga kani hairibasi oithoklaroi-daba wafam ni haina Chief Minister Nongthombam Birena karem nakre. Amadi BJP da bot piba tarabadi lamdam asigi yelhomi suksoi soidana mutkragani haina o Navakisor na haikre. Hauziki oinadi Manipuri pau mata asa loizare miyeng tabri ba pumnam po amukana khurumzari.